Status ki police station tarukta mukhan na AFSPA thamjilakpada Nupi Samaj yaona tongan ba imalup taret na yaningdaba phongdorakli. Amkil Nupi Samaj All Manipur tammi chingmi apunba Nupi lop Ichal Machalaima Nepal ANL Thobal District United Women's Development Organization amasung ANUL na punna sendura lamfelda laiba Nupi Samaj ki office ta pangthokhiba paugi mifam amada Nupi Samaj ki President T.H. Ramanina status sidhana leiramba AFSPA asi China amadi mikap mirau thoktringai amukhan na AFSPA thamjilak koktringai amukhan na AFSPA thamjilak pagi thawong asi yaningde Manipur da amukhan na thamjilakli ba AFSPA asi khudaktagi lauthokadabani irang asi loishina bahot na bagi mahutta AFSPA amukhan na thamjilakli ba asi miyam buhena awaba pi na ba thawrang libra haina wahang hangladuna AFSPA amukhan na thamjilakpa asigi mayokta miyam yauna mama khudingmakna lepmina si hairakli paugi mifam aduda sarugya ki ba amkel gi president el nganbina Manipur da amukhan na AFSPA thamjilakpa asi lainga ki ashon ba adu uthokpani AFSPA thamjilaga status da leidiba irang asigi warushin purakpa ngamloi AFSPA thamjiliba si maidiktagi maijaubi hauraknaba thawongni Kuki militant singna fazin kiba angang nupi macha ahum yauna punna nupi taruk adu asoi ngam yaudana miyam amadi imung manung da sinaw haina demand tawrakpaga loinana Prime Minister Narendra Modi gi Beti Bachao Beti Parao karai da chatkre haina hairakli Hanagi awaba ji lay matamda sarakana hana tawramba aspa mu thamjalaktana ahinda tuthokna hatna mai thadna chakna laiba warisida hanjal mo achaba thamjali kari no haiba bali sarka su indriya sarka su lam tu saba isha sebi aibo sebi ba isha to ki loi bang hitore hato ki tore aspa haibase amuba aini prithibi da thamba yade haidana leigiri ba pot asida ngasi amuk thamjalakba haibase sarkar gi asonba do taglakpani aspa thamjilaka central force na isa issue sing hat pa tuppa phaba punba mayam ma toksilakpa asigumba mayam se aikoina mamangdagi chu thingdana lai hojik chu thingaga leiri thingduna so adum leigigani hojik kanna thamjaningi bo wafamdi counter insurgency gi order phangde aina mi mayam ma hato hale aduga loinana nupi yauna mi hoi taruk phaba da hojik sarkar na karim ta tawdana leiri